ꯊꯥꯛꯄꯅꯤ ꯈꯔ ꯃꯊꯦꯜ ꯁꯨꯅꯕ ꯄꯨꯝꯃꯝꯃꯕ ꯍꯥꯎꯋꯦ ꯕꯣꯕꯣꯅ ꯆꯥꯔꯦ ꯃꯌꯥꯝ ꯃꯩꯐꯨꯁꯦ ꯇꯨꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯖꯥ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯀꯟ ꯇꯧꯔꯤ ꯑꯩꯈꯣꯏ ꯅꯦꯕꯣꯛꯁꯨ ꯃꯈꯥꯒꯤ ꯁꯤꯔꯤꯗꯣ ꯃꯥ ꯀꯠꯇꯤ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯍꯩꯔꯨ ꯅꯨꯔꯨꯛꯇꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏꯅꯤ ꯁꯤ ꯁꯪꯒꯣꯝ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯐꯨꯂꯥꯗ ꯇꯣꯠꯄꯗ ꯍꯥꯞꯅꯕꯅꯦ ꯁꯤꯅ ꯑꯄꯦꯜ ꯀꯣꯝꯂꯥ ꯀꯩꯀꯥꯗꯣ ꯑꯩꯅ ꯁꯣꯔꯤꯌꯥ ꯑꯆꯧꯕꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯨꯞꯁꯟ ꯊꯝꯃꯝꯕꯗꯣ ꯄꯨꯊꯣꯔꯛꯏꯅꯦ ꯑꯃꯃꯝ ꯇꯧꯗꯅ ꯁꯤꯅ ꯏꯀꯨꯕꯣꯛꯅꯦ ꯆꯍꯤꯒꯤ ꯐꯤꯔꯥꯟꯁꯦ ꯁꯤꯜꯂꯦ ꯀꯨꯝꯁꯤꯁꯨ ꯑꯅꯧꯕ ꯑꯃ ꯀꯠꯅꯕ ꯀꯟꯅ ꯆꯨꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯟꯗꯤ ꯃꯊꯛꯁꯤꯁꯨ ꯌꯥꯝ ꯃꯣꯠꯂꯝꯕꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯦ ꯈꯣꯠꯇꯣꯛꯅ ꯇꯧꯔꯦ ꯐꯖꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯅꯕ ꯇꯧꯕꯤꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯃꯊꯧ ꯆꯠꯈꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯩꯔꯨꯛ ꯅꯨꯔꯨꯛ ꯃꯌꯥꯝꯁꯦ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯁꯦꯝ ꯁꯥꯒꯦꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯅꯦꯕꯣꯛꯅ ꯑꯩꯉꯣꯟꯗ ꯁꯦꯝꯖꯜꯂꯣ ꯈꯣꯠꯆꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏ ꯁꯤ ꯆꯦꯔꯩꯁꯦ ꯄꯨꯖꯥ ꯅꯨꯃꯤꯠꯁꯦ ꯀꯠꯆꯒꯦ ꯀꯥꯏ ꯍꯦꯛꯇꯅꯒ ꯊꯝꯖꯕꯅꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯩꯅꯣ ꯇꯣꯁ ꯀꯥꯞꯄꯒ ꯃꯌꯥꯡꯁꯦ ꯈꯔ ꯇꯥꯏꯌꯦ ꯑꯗꯨꯗꯨꯅ ꯍꯨꯔꯥꯟꯅ ꯍꯦꯛꯅ ꯂꯩꯔꯝꯃꯦ ꯃꯥꯅ ꯅꯣꯡꯉꯥꯜꯂꯛꯄꯒꯤꯗꯨꯒ ꯉꯥꯟꯗꯦꯕ ꯃꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯃꯄꯥꯟ ꯊꯣꯛꯎꯕꯗ ꯇꯣꯁ ꯂꯥꯏꯠ ꯀꯥꯞꯄꯒ ꯍꯦꯛ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯁꯥꯁꯨ ꯊꯨꯗꯦꯛꯑꯝꯕ ꯂꯩꯁꯨ ꯂꯣꯏꯅ ꯍꯦꯛꯇꯣꯛꯄꯤꯈꯤꯕ ꯃꯁꯥꯒꯁꯦ ꯆꯤꯡꯊꯔ ꯂꯣꯏ ꯊꯝꯃꯝꯃꯤꯁꯦ ꯌꯦꯡꯉꯨ ꯑꯗꯒꯤ ꯒꯨꯂꯥꯕ ꯄꯣꯝꯕꯒꯁꯨ ꯂꯣꯏꯅ ꯍꯦꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯖꯨꯕꯥꯀꯨꯁꯨ ꯃꯁꯥꯁꯤꯡꯗꯣ ꯊꯨꯗꯦꯛꯑꯝꯃꯦ ꯈꯔ ꯑꯃꯅ ꯊꯥꯗꯔ ꯊꯝꯃꯝꯃꯦ ꯊꯣꯡꯒꯥꯟꯐꯥꯎꯗ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯗꯔꯝꯃꯦꯕ ꯁꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯤꯔꯒ ꯂꯧꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕꯀꯣ ꯂꯥꯏꯗ ꯀꯟꯅꯤꯡꯅ ꯍꯦꯛꯆꯕꯅꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯃꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯩ ꯊꯥꯔꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯍꯦꯛꯑꯒ ꯃꯣꯏꯒꯤꯗꯤ ꯃꯍꯩ ꯆꯥꯜꯂꯦꯅ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯨꯝꯗ ꯍꯦꯛꯑꯦ ꯑꯩꯈꯣꯏꯒꯤꯅ ꯏꯁꯥꯅ ꯀꯛꯆꯅꯕ ꯊꯝꯕꯗꯣ ꯃꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯃꯤꯅ ꯌꯥꯝꯅꯕꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅꯨꯅ ꯐꯤꯔꯥꯟ ꯀꯟ ꯁꯦꯝꯃꯤ ꯑꯩꯈꯣꯏ ꯅꯦꯕꯣꯛꯅ ꯁꯣꯝꯗ ꯁꯦꯝ ꯁꯥꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯐꯣꯜ ꯃꯨꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯣꯔꯤꯌꯥ ꯑꯆꯧꯕ ꯑꯃꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯈꯔ ꯇꯧꯔ ꯆꯥꯝꯊꯣꯛꯑꯦ ꯐꯣꯜ ꯃꯨꯜꯁꯦ ꯈꯔ ꯍꯥꯞꯄꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯃꯤꯌꯥꯝ ꯂꯥꯛꯄꯗ ꯄꯤꯖꯅꯕ ꯈꯔꯒ ꯑꯗꯒꯤ ꯂꯥꯏ ꯀꯥꯏꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯝꯅꯕ ꯑꯃꯨꯛꯀ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯩꯒꯤꯁꯦ ꯁꯣꯔꯤꯌꯥꯁꯤꯒꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯝꯃꯒ ꯀꯥꯏꯊꯣꯛꯇꯅꯕꯤ ꯑꯃꯒ ꯃꯌꯥꯝꯒꯤꯗꯨꯒ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯅꯦ ꯑꯩꯒꯤꯁꯦ ꯌꯥꯝ ꯍꯩꯕꯒꯤ ꯃꯑꯣꯡꯗꯒ ꯁꯦꯝꯃꯤ ꯑꯩꯁꯦ ꯍꯩꯖꯄꯣꯠꯇꯦꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯅ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕꯗꯨꯇꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯐꯣꯏ ꯂꯄꯥꯝꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯁꯤ ꯑꯊꯨꯝꯕꯁꯤꯁꯨ ꯅꯥꯔꯥꯟꯗ ꯀꯛꯀꯅꯤ ꯍꯥꯏꯌꯦ ꯁꯤ ꯐꯣꯂꯥꯁꯤꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯝꯅꯕ ꯀꯥꯏꯊꯣꯛꯇꯅꯕ ꯃꯌꯥꯝ ꯂꯥꯛꯑ ꯄꯤꯖꯅꯕꯅ ꯑꯃ ꯀꯣ ꯆꯤꯅꯤꯉꯥꯡ ꯍꯥꯞꯄꯦ ꯘꯤ ꯍꯥꯞꯄꯦ ꯈꯣꯏꯍꯤ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯑꯃꯅ ꯀꯔꯄꯨꯔꯇꯣ ꯑꯩ ꯀꯔꯤ ꯋꯥꯠꯂꯤ ꯋꯥꯠꯇꯦ ꯍꯥꯏꯅ ꯆꯦꯡꯉꯤꯅꯤ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅꯕꯨꯛꯇꯁꯨ ꯍꯪꯉꯤ ꯑꯩꯈꯣꯏꯅ ꯀꯧꯔꯛꯄꯗ ꯆꯤꯡꯉꯛꯏ ꯃꯤ ꯑꯩ ꯐꯤꯕꯝꯁꯤꯁꯦ ꯀꯣꯠ ꯁꯦꯠꯀ ꯆꯦꯜꯂꯗꯅ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯁꯨꯝ ꯅꯥ ꯆꯥꯎꯅꯦꯅ ꯀꯣꯏꯌꯦꯠꯁꯦ ꯁꯨꯝ ꯁꯦꯠꯀ ꯆꯦꯜꯂꯦ ꯐꯔꯤꯔ ꯐꯠꯇꯤꯔꯗꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯀꯣꯝꯂꯥꯒꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯑꯦ ꯑꯄꯦꯜꯒꯗꯣ ꯁꯣꯏ ꯈꯣꯠꯅ ꯇꯧꯅꯕ ꯍꯥꯏꯅꯀꯣ ꯀꯟꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯑꯩꯒꯤꯁꯦ ꯑꯗꯨꯗꯤ ꯆꯦꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦꯅ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩ ꯙꯨꯞ ꯊꯥꯅꯕ ꯇꯧꯔꯦ ꯅꯦꯕꯣꯛꯅ ꯑꯩꯉꯣꯟꯗ ꯙꯨꯞꯁꯦ ꯑꯩ ꯊꯥꯔꯨꯔꯣ ꯍꯥꯏꯅꯀꯣ ꯊꯥꯅꯕ ꯇꯧꯔꯦ ꯑꯗꯩꯗꯤ ꯁꯒꯣꯜ ꯑꯐꯝꯕ ꯁꯒꯣꯜ ꯑꯍꯤꯡꯕꯒꯗꯣ ꯁꯣꯝꯗ ꯂꯣꯏꯅ ꯊꯝꯃꯦ ꯅꯥꯀꯟꯗ ꯑꯗꯨꯒ ꯑꯩ ꯙꯨꯞ ꯑꯒꯔꯕꯇꯤꯁꯨ ꯈꯜꯂꯦ ꯑꯣꯛꯁꯤꯁꯤꯁꯨ ꯊꯥꯗ꯭ꯔꯤ ꯑꯩꯒꯤ ꯇꯧꯔꯤꯁꯦ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯝꯅ ꯍꯥꯏꯔꯒ ꯌꯥꯝ ꯆꯥꯎꯅꯦꯅ ꯀꯤꯖꯩ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯑꯗꯣ ꯀꯣꯛꯁꯦ ꯖꯥꯎꯅ ꯙꯨꯞ ꯊꯥꯕ ꯐꯩꯌꯦ ꯐꯠꯇꯦꯗꯤ ꯈꯪꯗꯦ ꯖꯥꯎꯅ ꯂꯩꯔꯝꯃꯦ ꯀꯥꯎꯁꯨ ꯀꯥꯎꯔꯦ ꯑꯩ ꯂꯧꯊꯣꯛꯀꯗꯕꯗꯨꯁꯨ ꯑꯗꯣ ꯑꯩ ꯐꯖꯅ ꯈꯤꯇꯤꯡꯒ ꯅꯤꯛꯈ꯭ꯔꯦ ꯄꯨꯖꯥꯁꯦ ꯇꯧꯊꯣꯛꯑꯦ ꯑꯩꯅ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯅꯤꯛꯇꯅ ꯇꯧꯔꯦ ꯈꯣꯏꯔꯝꯈ꯭ꯔꯦ ꯑꯩ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯈꯣꯏꯔꯝꯕ ꯇꯨꯜꯁꯤꯕꯣꯡꯁꯤ ꯑꯃꯨꯛ ꯊꯥꯅꯕ ꯑꯃꯨꯛ ꯀꯟꯅ ꯇꯂꯥꯕꯤ ꯇꯧꯈꯠꯂꯛꯏꯅꯦ ꯑꯩ ꯃꯇꯥꯡꯁꯦ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯌꯦꯡ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯉꯥꯛꯆꯔꯤ ꯁꯥꯒꯠꯐꯝꯗ ꯃꯌꯥꯝ ꯉꯁꯤꯁꯦ ꯗꯦꯠ 26ꯅꯦꯕꯀꯣ 27 ꯁꯤꯕꯔꯥꯇ꯭ꯔꯤ ꯗꯤꯟꯁꯦ ꯐꯪꯉꯦꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ 26ꯇꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯃꯦꯔꯥꯃꯦꯁꯀ ꯆꯥꯗꯅ ꯉꯔꯥꯡꯗꯩ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯖꯥꯁꯦ ꯙꯨꯞ ꯉꯥ ꯊꯥꯕꯗꯤ ꯍꯧꯔꯦ ꯑꯗꯣ ꯄꯨꯡꯐꯝꯗꯤ ꯐꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯈꯣꯏꯔꯝꯕꯗꯣ ꯊꯥꯕ ꯍꯧꯔꯦ ꯃꯤꯕꯨꯗꯤ ꯌꯥꯝ ꯍꯥꯏꯗꯦꯗ ꯑꯃꯅꯤ ꯑꯗꯨꯝ ꯈꯣꯏꯔꯝꯕ ꯂꯥꯛꯀꯅꯤꯕꯨꯗꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯀꯩꯀꯥ ꯁꯦꯕꯥ ꯅꯨꯡꯕꯥꯗꯤ ꯇꯧ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯄꯨꯖꯥꯁꯦ ꯇꯧꯒꯗꯧꯅꯦꯕ ꯑꯌꯨꯛꯀꯤꯗꯤ ꯑꯗꯨꯝ ꯊꯥꯔꯝꯃꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯩꯈꯣꯏ ꯅꯦꯕꯣꯛꯅ ꯄꯨꯡꯆꯤꯡ ꯐꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯥꯅꯤ ꯑꯗꯨ ꯃꯇꯥꯡꯗꯨ ꯑꯃꯨꯛ ꯌꯥꯔꯒꯗꯤ ꯁꯨꯝ ꯂꯧꯖꯔꯛꯀꯦ ꯑꯩ ꯈꯣꯏꯔꯝꯕꯗꯤ ꯂꯣꯏꯔꯝꯃꯦ ꯑꯗꯨ ꯊꯥꯔꯝꯃꯕꯅꯤꯅ ꯁꯤꯡꯖꯨꯁꯦ ꯅꯝꯃꯦ ꯁꯤꯡꯖꯨ ꯈꯤꯇꯪ ꯅꯝꯃꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ
ꯍꯥꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯡꯗꯁꯨ ꯑꯩꯅ ꯃꯕꯨꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯗꯅ ꯃꯥꯜꯂꯦ ꯈꯨꯔꯝ ꯂꯣꯏꯊꯣꯛꯂꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅꯒ ꯄꯨꯟꯕꯤꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯅ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯦ khởi lôi ra nãy mà xin được lắm mà sẽ gặp con mình yêu cái việc phát sát để quay lại còn cái này là có ada cái gì cái piece piece blouse piece này anh đang ngang thang sẽ cả tham mà này pung tra một ta đấy nó sẽ cắt lôi ra bắt đầu con thang cái nó ngã lát tụt thô cái nó thang cắt tham mà đi cô mẹ cắt thô mẹ mẹ mà phi tai đi bên này nó bụt thô có ai là tai đấy cái piece aduga ai phise ngak ta kalamaga ai lusandre abako fola si mo koi ne bona tolo lao chi che ko mana gi che ne ne oi kha lai ga tija gara si ai ru chi su tau na hai na ai na kana fola se tot ke tau ko ne na ma to pi ge ma so toli ai na hai ro ai tot ke ne ai mo tole ne ko ma so mo jam to jani nge hai tra su ne ma so mo to ba jam pam je ye aduna ma kan tau mi aduga chako mahing bang sukar hape aduga packet ki sangam ji sukar hape aduga tole aduga khoi ne mo ki phola gi mukbang ma tem ju ni mina si hawe oi mu ji di ha ko dra ko ja ja ko na fi ha ko hawe bo hawe hawe mo ki bai mukbang waktu jam hao rồi mà này ra bạn Pang ni. Akhoi bo ngarang di chak cha de na uji cha Mayam is to re de thang di chat de Hao ye, bobo na ra đó. Hao nó mà liều. aduga khoi mana gi si ni che ma jo phola cha lo re na phola cha lo ma tang je video capture le aduga khoi mana gi ne ne ning ro pham le ai gi background si di kar thi re mayam sangoi se khara pot chai re jumnon gi process question doi khunjan be gi sa be gi du gi mayam ji rang tu ba phi do sin na sin taw na nun thang da tum ni ngai le chal le dang tra ma thoi mu ta re sa gi sin to ma tung da bu tu tha bani na kwa ai nu din na ngak to ra ma ga dum mi la ko gi plan la do to bo do dum pi ja ko chalo ra ai gi chak thong jang e sa re de di nya ki chen thin ba o pa cha pa dum ma jum ki thabak atu ko tai me am to lo ra ko ra pi tu sang de dana dang sai sing cha ra ga tu re aduga sale ai do chinghala ge me me puri je tu ko lo re sumaina tu re simple ni ko simple mong da tu ba ngata ni khut na dum khot pi da taw re sumaina Bombay cutting ni ba ko turi se dam sim cham na tu bane aduga ning na si ni yu mong da dum ka ka tu bane na ko dang na ma pan je maksi gi ma khara su sumai dum hape se ai ge channel si bu ano wa thengna bi bai sina ora ga nai channel si bu nu si bi na subscribe to bi ra mo video se jinga nu ngai ra ga di like to bi ra mo ado ga video si sai ga sen ja ra ge comment